compact committee on protection of Meitei victim more apex committee of Meitei village Ifal East Kangpokpi Meitei union Torbung gram panchayat victim committee amadi relief camp Manipur liba ayamba maximum relief camp singi representative yaurga haiba ngasigi press conference asi pahu sabani hoi oiba mapung oiba region di Shanghai festival asi tawbiganu haiba akhoi ngasi akoina pangthokriba kono pangthoiba press conference asigi maruiba maramdi haibidi government asina magi estimate ama utnai khonabda akhoi festival asi pangthokpaje asi chumde akhoi hojik akhoi leriba tang ahum dagi megi 2023 dagi odegliba akhoi irang ase ngasi lotion ba haibdo naidri na lotion bu su leitri mogi oiba government la thokhiba kaya hojibo thabo ina pangthokpa ngamdri leriba lojing loyagi oiba phase ahum naina pusangani haiba hojibo amuta pangthokpa leitri torombe munungda adubo akhoi na uba adi akhoi leriba akhoi taminariba sida leriba homiba mayam se IDPS singatani mokhoi khunni mokhoi khunsida hojik chathariba moong singse si pen da bigi pen da ngatani masiguma kaya asina khaiba Shanghai festival ase matam chade haidana akhoi khungtoi sini amana akhoi ngasi lowa forefta akhoi gi Shanghai festival asigi ga mari lena akhoi sit in protest mass sit in protest ama lagliba tangkunda haiba IDPS singi leiriba camp punumakta pangthokani masima mayam da phungsage aduga leiriba akhoi Manipur gi CSO singnasu akhoi sangjin jariba khongjang Shanghai festival thingba sibra so yabiu aduga handakti leiriba praja Meitei praja mayam sina akhoi IDPS nungside habatu akhoi tasena khangani akhoi leiriba Shanghai festival akhoi na yaning deba akhoi gi oiba punsi marial sida akhoi na hingiba punsi sida miyamna ubiriba akhoi punsi marian se karamna uri habado handakti akhoi bu Shanghai festival lengang namna tawgani akhoi khangi lengang na di Shanghai festival ase pangthokani akhoi na thingasu thingdrasu mokhoi gi ba Shanghai festival pangthokani adubu aigi nungsijaba sa ipai ma oiba akhoi gi sinau sing Manipur gi praja punamakna masi hariba Shanghai festival IDPS singna sankala iba khongjanga sida kaya bo support tawi ado handaki matang sida khangani ai thamjage to lorena CSO singnasu apung phana support tawiu akhoi sanction jariba khongjanga sida di matang chade ujik Manipur da santi laktari nongmai kapa lepaga akhoi santi lakpa nate aduna masi hujik santi laktari me noina akhoi da hujik leiriba Manipur gi national highway ani ase akhoi ningkha tamna akhoi chatpa ngamdari aduna sugumba mayam ama government gi thabak thorom mayam ama mapung phana tobidaba aduga IDP gi thabak thorom mayam ama mapung phana kano tobidaba haiba tarine samna haibda interim popular government lengada interim relief money 1 lakh pigini habasi 25% lupa lising kunmanga pi buse bokta akhoi more chuchampur kangpu pi bokta mapung phana pi deriba samna Imphal West ki mi sima sumpi pi deriba asigi paisa ja sugumba thabak macha mayam je mapung phana to bidaba aduga akhoi gi more chuchampur kangpu pi gi resettlement gi matang du government nang asibu akhoi da assurance amata pi daba chahi ani makai ahum sujalaba irang je sugumba macha leibasina ID santi lak tabida santi lak pagi mong moina Shanghai festival kaina state government na masi pangthokani thorang tori base akhoi IDP singna masi saruk yaba ngamoi amadi ngasai gi akhoi gi kanona MSM gi ojana haibi gi do government di chapchana moi gi by anyhow any hook toroga akhoi Shanghai festival je pangthok ki yai adubu akhoi IDP singdi maside sida akhoi saruk ti sunga yajaroi adu karigumba akhoi government gi official amadi akhoi gi local gi mi singna IDP singsibu namthak toroga karingumba yahollamaba madu oiba taragadi madu gi apapata gi daita do government amadi madubu Shanghai festival yahonnaba sil langliba singduna madu gi daita punamak apapata gi daita do pubigadabani aduga akhoi na hujik aroi boina akhoi na government da hajeningi se irang thoknaba baton IDP singda tobiraktanaba haina amuka hana hajari moina power leira hena ngamdana kano Shanghai festival je pangthok kibidi yai madugi makha tarakpa akoida IDP singsida hena akoida saungai masagi muyuma ke chaga kesul lanjadaba akoise moina le sasan heitabadi ngasi leiriba state
security force central security force sup yamna leina ngasi akhoi life and property ngak ngamdabida akhoi bu isagi iramdamda akhoi mirot amagumna akhoi thamise asidigi henba maichak ama moina amuk sumaina festival khara tau adigi khara pizza khara pitha tawraga adum thema akhoi bu kaheubugi thabakse masi jema lepiu masi akhoi da irang tobugi baton jemadi masi tobireno habisima akhoi idp apunbugi apil ne hata government da